AMAROMDA GP Women College ki gate mamangda bomb ama thamjillambagi thawong adu yaningdaba phongdoktuna ngasi college asigi Maheiroi Shing Wakat Khongjang Changshinkhre college asigi gate ta jotakhiba Wakat Khongjang aduda we oppose bomb threat Maheiroi Shing da bomb thambai yaningde amati yanadaba leirabasu mari leiraba authority ka tanabiyo haina thaba placard kaya Maheiroi Shing na sisinake Wakat Khongjang aduga mari leina GP Women College ki Maheiroi thokjom yaiphabi chanuna hai Maheiroi Shing da bom thamjillambagi thawong ase Maheiroi ama oina yaningde thawong ase aranba khongthangni haina lawi tongan school amasung college sing da bom thamjinbagi thawong ase matungda amuk hana tawbigano haina mahangna mani linaba singe puning chingsinke अखोई जीपी गेट अखोइना बोम अमा खक लेरमे हाइना थेंगनजे मजुदा अखोइना यानिंगदबा फोंदोकचाबनी स्कूल माहेरोय तंबा स्कूल सिंगदा बोम थमम बाइबजी अमा बोरो यामना असोयबनी हाइना खंजे अदुना मसी मतुंग मनावसु तौबिदनाबा अमसुंग अमुहना तौबिदनाबा सुनिंग हिंजरी